ngasi numida waram phongkiba tongan manipuri siphongsing amasum thokiba thawdo wathoksingi maroibi I pausing miyamda thamjagi hanbada kanglei paki mairadi lakusaraga arambai tingol gi lusing pural korongan bigi mathakta paliba NIA case khud thandokadabna haina khongjang sangsingkhre lusing pural korongan bigi mathakta NIA na shirakliba maral sing yabangamloi khudakta handokadabani ida government maitai proof asida yengbiriba miyang asi maitai muthanaba honariba si yaningde Kuki militancy na tha taraga mapalom khulai paijadaba maitai misam singi mathakta nongmai amasum bom kapsinduna landarakli basidagi maitai singbu kananaba mati Manipur gi apunba saktam kaibi yaroi haiduna masagi oijaba punamak thadoktuna khul ngakliba isil inaw singbu karigumba amata phaba punba yaroi Arambai tingol gi lusing pural korongan ba khuman phanana bo honariba lenga ki thawung yaba ngamloi haina ngarang numidang Thobal district ki patpan kaithel miyamna khongjang sangsingkhre Patpan apun mamaira pai bina miyam ga loina sanction ki khongjang aduda NIA na korongan bi ki mathakta shirakliba moral mama singna yabangam loi korongan bi ki mathakta shiriba moral khudak ta handokada bane loina ifrup izati gi isa sing amata sokpa yaroi haiba kholaw sing lawki khongjang adu saruk ya ki bi maira pai bi mana phongdu ki bada tha taraga mapan mapung phajulaglaba larasi ifrup izati bu kanana bu honariba isa sing sokpa yaroi magna makhatan hai Mama aikoina mang thana mihuknagani arambai tingol gi lusingu korongan begi mathakta NIA na shirakliba maral asi mama singna yaba sungamloi khudakta handokadabane India government na maitai furubasida yengbiriba miyang si karino India na maitai muthana bu honariba si yaningde kuki singna tawba thabak sing asidana karimata haidaba singkhong singa da mai tharakliba kuki singna phadraga aikoi maitai des songsin duna phana bu honariba si yaningde haina phongdokpa loinana jeribam na thukiba thawdo odru senaba mi kya phaba ngamlabagi haina su khanglakli atopa pawmana sakhang daba miyoi khrana mayumdagi phaduna pukhraga tamthina phuruga thadorakpagdigi lekatna bangamdana lekhidre pominaba masil manau ani gi marakta phau thamnaba kai sabagi wahauda lam henjili henjindi haina ningai sangdanaktuna thawdok thokraba matungna thawdo odugi matangna wayenaba miyoi khrana phaduna pukhiba mayama tamthina phuruga thadorakpadagi lekana bangamdana lekhidre hairi lekhidraba miyoi dugi mamingta khelambam Indra Kumar sai yankai gohumdu apokpati Chandrababu kawi Samai police station gi manung sanba khongam patmaya lekai degini thawdo sugi matangna pausiesna phongba pawgi matunginadi haukiba thangse numita lekhidraba takhelambam Indra Kumarna yu ngauraga maki manau nupa Sunil sai yankai gi mathoigi phau thamnaba kai sabagi wahauda lam henjeli henjende haibagi matangna ningai sangdana bathokibaga loinana khana chaina khiairi thawdo odur Sunil gi haksangi thabak srokta sokpadagi Rims hospital pukhatuna lekanaki thawdo du thukraba matung numit aduda village volunteer singni haina saktak sabami khra laktuna takhelamam Indra Kumar phaduna pukraba matung phuraga numidang thadolakhiari pausina hai numit adugi numidang pung 3 makhai taba matam Indra Kumar hariba miwesi community health center sakmai pukhatuna lekanaki adubu Rims hospital na puna ba refer tarakwadagi Rims hospital tamna pukhalakhi adubu hospital yobangam lami de lekhitabane hari thawdo aduga mari lainana sakmai police na case ma lokhotkibaga loinana asibak sang Rims ki meral sangna thamkhre hauju pawbu imung manung na asibak sang loksindana lairi haiden su pawsta pali makasa tharakpo ina to papaw mana Manipur thoklibi issue osi parliament mi phamna pukhanaba mapung phana sem sadun lairi MPP mol Laimakong de lairiba yankai katare suba mountain division gi kemda thika gi thabak suba sangkiba Kuki Kamalbabu mafam khangduna mangkiba yauna Manipur gi irang sigi matangda haujuk sathariba parliament ki ningtham famna matam phangdabana pukhatpa ngamdana lairi haina Manipur gi Lok Sabha gi MP Dr. Angomsa Bimol akoijamna pendaba phungdorakli PTI da ngarang wa ngangladuna MP Dr. Angomsa Bimol akoijamna phungdokhibada Army came the Kamalbabu Monkey Babis Yamna Singing Oi. Issue of Siauna Manipur Tukli Irang Sikimatang House Satariba, Parliament Kining Tami Pamasida, Pukana Mapung Pana Sam Saduna Lake, Aduba Matam Pangdabana Pukatpangam Kitty, Adumanama, Kodong Sabi Hek Panga Manipur issue was Shoi the Port Kanaki. Nakalamaromda, Leshram Kamalbabu Mapam Kangdana Monkey with the House of Power, Tiba Kangdana Namdana Lady Vasi, Sayola Mahenzila Glavanina, Miyamna Mi Piper Pukli. Maramaduna Union Defense Minister Rajnath Singh amasum Army Chief General Upendra Dwivedi Hakthengna Yingsinduna Thabak Pakhatpiu haina su MPP mol na appeal tawki atop pawmana ngamkhai sambal kha
खुदक लेपू हाइदुना कुकी जौसिंग खोंजंग संसंख्रे तोंगान तोंगान कुकी जौसिंग सिविल सोसाइटी ऑर्गेनाइजेशन सिंग सिंदुना ngasisu चामपुर गी तुइबोंग दलिबा वॉल ऑफ रिमेम्बरेंस की मियाम गी ओइब खोंग संसंख्रे बरा लेंगाना म्यांमार गा ताइनरी बंगम खैदा फ्री मोमेंट रेजिम FMR लौथोकी बियानिंदि दोइनना इंडो म्यांमार फेंसिंग तोबु खुदक लेपू हाइना थाबा दाबी तौरदुना खोंजंग संसंखि खोंजंग अदुर कुकी नुपा नुपी क्याना सरुक याखि खोंजंग अदुगा मरी लेना वांगांग खिबसिंगना इंडिया लेंगाना लौखलकलिबा खोंथांग असि मसा खक्तगी ओइबा मियेंगना मांग थारागा लौखलकपा थाबकनि मसिमक मिसिंग यामजद्रबा फुरुपसिंगबु मुथातनाबु होनाबनि मरम अदुन इंडिया लेंगाना लौखलकलिबा खोंथांग असिगी मयोक्ता अमतु ओइना कुकी सिंगना लेमिनबा संगी हाबा वाफमसु फोंदोखि हादि अमरमदना NSN IM अमदि ZUF अनि की मरक्ता कुथोकनाबा लेपु हाइदुना रैली सख्रे Zirarong United Front ZUF अमरी National Socialist Council of Nagaland इशक मुइबा NSN IM अनि की मरक्ता तोइना खुथोकनाबगी थौदोक थोलकबु यानिंगदबा फोंदोक्तुना नोने डिस्ट्रिक्ट की तुपुल एरिया वुमेन सोसाइटी न सिंधुना ngarang नोने डिस्ट्रिक्ट की अकोइबा मफमसिंगदा खुथोकनाबा लेपु हाइना खुलाउ लाउदुना रैली सख्रे मसिंग यामलबा मैकेदोंगी रैली एदुदा We Want Peace No fighting and no violence amadi no fighting between brothers haina iba placard singju sijanaki ningsing wayabadi haukiba numaiju numiki ayukta khapum police station ki manungsanna nongsai singkau part 1 da ZUF amadi NSN IM ani gi lanmi singi marakta akan ba kuthokna kibani aduga sapmanaba kuthoknabigi thaudo amasu mamang thagi kungani pana nonegi sangji amadi dolangani ki marakta thokibani thaudok sing adugi manungda asu apandi yaukiba lekti amaromda ZUF ki maikeidigi di makoigi dominated area da NSN IM na sangsilakpadigi kuthoknabigi thaudo adu thokibani NSN IM gi makoigi area dagi makata na takthokna na bokona kigeni haiba wafam su phongdok leikhrabani amaromdana Arambai Tengol gi miyoi mari fadana police ta sinnakiba thawong bo akan mamong yaning de KMP UC Haukiba December amada Khetrigau AC gi manungsana leiba Khetrigau gi yada amadi YOBA club na konba mafam amadigi drug kamari leinana mi phablak pa Arambai Tengol gi miyoi mari fadana police ta sinnakiba gi thawong bo Khetrigau maitai pangal United Club KMP UC na akan mamong yaning da phungdorakli Wapamasi Khetrigau de Liba, Aba ground the Taudo gi matang the Miam Giva Mipam ama Pangtola Bamatunda, Paumising Unaba Mada, KMPU Shigi Wang Loi, SA Malik na Fundo Kibini, Magna Makata na Fundo Kibida, YOBA club na Khetrigau gi, Maitei Pangal Sing Apex Budiam Oiriba, KMPU Shida, Pawamata Piram the Namadi, Kanaramba Sutodana Arambai Tengol gi Mioi Mari Police Sinakibasi Kanem Tawi. Arambai Tingolda anti-social elements sing mutanaba drive sa tarakpa si FX Budi sina matam super sawali KMPU sina su yamna kana drive sa tari makataran sa tahigani drive sa taba matam da KMPU sida pau phaurak tuna puna thabak tawminana ba phongdo kiba leikhrabasu pau amata piram dana kulai pairaga sanglakpadagi bab tanada ba kya thokiba si yamna lebak thibani matung tarakpada FX Budi sina kawba mafam singda drive na sing basa thagada balai rabasu pau phau na dun angama mateng pangsake ki loinana YOBA amadi yada club na KMPUC ayawi yaudana Khetrigau gi mafam amata da tawning thabak tawbi yaroi kari guma tawram labadi madura tholakpa apapata gi daita punama YBO amadi yada club na pugada banaki ato papa mana thawbal da nupi angang sing mayok sa thaba miyot minai lepo haiduna campaign sa takhre Malem gilebak sinba tungna pangthongna bagum thawbalasu IRDS o wangsing na sinduna activisms against gender based violence campaign pangthokre haukiba November kunga manga digi horaga December tara phawa punna numit taraga taruni suna sathaguda campaign sigi saruk ama oina IRDS ogi thawmi singna ngasi thawal district ki marueba kaithel singda satuna nupi angang gi mayukta sathaba miot minai khutakta lepu nupi angang singmu yum da akitu jungma yawdan hingalu nupi angang sing sanapo natti haibu kolaw lawdun miyamda pauzal pikhi campaign asida saruk yakhibi IRDS ogi promoter oinam thoibi na permission phungdokhibada lakliba December tara phawba sathagada campaign asigi manungna thawbal district ki tuan ba kaithel singda satuna nupi angang singda ot panai belepu khulai pai da nupi angang singda khut thagano nupi angang singbo aki tujungba yawdana hingalu haibigi pauzal si pigene habu wapam su phongdokhi
Makasa tarak poina panam pausi rigi to papaw man Kuki MLA sing sarug yadun Susampur Kongjang Sangsangkre Indo member ngamkai paring da satnaramba pre moment regime FMR lauthoki bamadi ngamkai paring da fencing tawna ba center gi tharang yaning di haidana Kuki MLA ahum sarug yadun ngasi Susampur da Kongjang Sangsangkre United Joe Organization Z UZO na sinduna ngasi yupung tara mathoi makai tabadagi sangsing kip Kongjang aduda Saikot ki MLA Paulinan Haukip Henglep ki MLA Lejamang Haukip amasum Singat ki MLA Sinuntang I sarug yabag loinana Kuki Joe Track lusing mamiyoi kya sarug yaki Kongjang adugi manungsana Manipura tukli birang sinamaram waraga laikhidaraba Kuki Joe miyoi singi mapamda mini amat tumina leptun ikai kumna putki Kuki Joe Council Zomi Council Kuki NP Manipur amasum Mar Inpui gi lusing kya sarug yaki Kongjang aduda ngamkai paring de satnaram FMR rathok yaningde Namkai sambal khana palenga ki thorang yaningde haina iwa placard sing siznaba loinana kholaw sing sulaki tungli United Joe Organization gi lusing basing Susampur Deputy Commissioner Darun Kumar kuthang Union Home Minister Amit Sada member na mamasu pisinkre loisilak poina to papaw mana GOC gi effigy mai thakre army ga miyam ga Muknakhre Kamalbabu hingna puthorau ikai khangdaba GOC haiba kholauna kanto sabal pumni ningkre Khushaunaraba miyamna Indian Army ga muknaraba matung Yankhai Suba Mountain Division gi GOC gi effigy mai thakre haukiba November 15 dagi thiba khangdana lairakhiba Laisram Kamalbabu gi langla langjin putho ohaina ngasi ayuk angan badagi laimakong singmang da miyamna lambi mayai da phamjindana wakat khogjang sangsingki Kamalbabu gi Loinabi Belarani na haukiba November 16 da GOC ga unaba matamna mahaki mapureibabu namit humni gi manungda puthokadabani haina matam thakibani adobu ngasi phawba army gi maikaidigi mahaki mapureiba Kamalbabu gi langla langjin puthokpa ngamdabadagi khosaunaraba miyamna nungthil pung aniga makhairom tabada Belarani na mang thaduna leimakong singmang gi lambi meada army na khajindra thamliba bapwear singtholaga khongba na thadaki Madura Army amadi miyam marakta sauna mukna pathoki Sera duda miyamna Indian Army down 57 Mountain Division down laimakong Army ikai khangdaba Kamalbabu hingna sinau haiba kholaw kyana kanto sabal pumni ningkre nungthil pung mari makhairam tarak para khoisaunaraba miyam gi khongjang adu handokpuga loinana GOC Major General SS Kartikia gi effigy mai thana honarak para army sanglaktun effigy du munna honarak du miyanga muknara batungda effigy du mai thabaga loinana GOC down haibu khulaw sanglaksingki sera du da Kamalbabu gi Loinabi Belarani na khanghodana wantharakhre ningsingoyang Laisram Kamalbabu gi mangkhibaga mari leinana JAC na kanto sabal amari sakmai lambi army sata thingjinkhibani amaromda army listing ani rom sejunaduna amati helicopter yauna Kamalbabu phangnaba thibagi thabak sathari haina ngarang chief minister N Birena paumising da phongdok palaikrabani adu haujukoina di myam paus matang sa lusinjarage mas myam pura no update ngaminasi